Police Station Taramapan na konba zagadagi disturb area status state government na April amadagi lagthoklagani haina notification thokre. BJP di achumba haibana jail changba aranbadana award piba naingakni haina MPCC gi president K Mezikal Chandra na phongdokre. Tongan ba department singi pending DPC results sing atuba matangda haidoklagani haina CMN Biren na haikre. Manipur ngamkhai tainaba Myanmar romda lan kansilakbadagi border leiba khunja sing lan jenari. Kurumjari Mami TV Prime Time News mi ang tabiraba mayam pumnamapu Vidyalasmina taramna okjari hauji pausandong na pizari. State asida lepa leitana santi raksa hanjilakpa amadi lalhaubagi irang yamna hantarakpa maram oiraga state government na matam-matamgi oina Armed Forces Special Power Act 1958 ki Section 3 asi amend tawduna Imphal Municipal na koliba jaga singda afaspa 1958 manungda leiba disturb area status lakthokraba matung ngarang athengbada state government na district taruk ki police station taramat pan na konba jaga singdagi disturb area status tha taruk ki oina mathang tha April amada lakthoklagani haina official order ama thokre. Ngarang athengbada State Home Department ki Commissioner T Ranjit Singh na thokpa official notification amada Armed Forces Special Powers Act 1958 ki Section 3 asi amend tawduna tongan ba district taruk ki police station taramapan na konba jaga singdagi disturb area status April amadagi lakthoklagani hairi. Ngarang State Home Department na disturb area status sing lakthokraba police station sing na konba jaga sing adudi Imphal Lamphel City Singjamai Sekmai Lamsang Patsoy Porompat Hingang Wanggoy Lemakong Lamlai Rilbung Thaubal Bisnupur Nambol Moirang Kakching amasung Jiribamne Ningsing Bayay Manipur State asida Iron Lady haina khangnakiba Irom Chanu Sarmilana Manipur State asida afaspa asilaukthok kinaba matam sangna chara henduna agitation chataringai matam adugi Chief Minister Okram Ibobi Singhna luchingba SPF government na listing ani marida Imphal Municipal area dagi afaspa gi Section 3 amend tawduna disturb area status asi laukthokuna matam gi oina sangdoktuna lakhibani. BJP di achumba haibana jail changba aranba tawbana award piba lengak ni haina MPCC gi president K Megha Chandra na phongdokre. Wafam asi party asi gi office ta pangthokpa paugi mifam da phongdokhibani Gujarat ki Surat Court na Rahul Gandhi da pikiba verdict amadi parliament ke speaker na Rahul Gandhi bu disqualify tawkiba hiram adugi matangda K Megha Chandra na makha taraduna hai Rahul Gandhi da chathariba thawong asi abnormal oiba order amani Bharat ki constitution bu khonggoina bana paliba lengak asina tawge yauna tawduna Rahul Gandhi bu namthanaba hotnabani verdict pikiba da ECI yogduna speaker na disqualify karigi tawribano mahang election campaign da pankibasu Modi community da natte supnatagi Modi ga chanaba miyangi lanbu huranba Lalit Modi Adani Nirav Modi dani lengak asida Rahul karamna hatkadage khanbada ahing tumdre haiki Lai wafam di India da democracy le selakne India da sarkar sigi mayokta asum bangang ba adegi non violence ki mongda ekona chathaba democracy ki wan thoksinga dudi Modi lenga sida leraktre marmasina asum bangang bana jail da aranba tawna 5 star da foreign countries da nuaina lam leidna leiba India ki lai ba mayam ki paisa Ashkumba miyoi khak selected Lalit Modi, Nirav Modi, Adani Modi,
asumba mayam sing India ki lupa karor mayam sing pithopa sumba sitting in the floor the people paisa mayam sing light about praja mayam sing ki paisa mayam na nuai na le thopo mi sing to award people Amarom da ngarang parliament gi MP dagi disqualify tokraba Congress ki luchingba Rahul Gandhi na haikre mahakpu Lok Sabha gi MP oibadagi ngarang disqualify tokrabasu karishu kaide mahaki mathaudi praja miyam gi democratic rights sing ngaktuna thamba asini ngasi Rahul Gandhi na paumi singa unabada mahakna hai mahakpu Lok Sabha MP oibadagi permanently disqualify tokrabasu karishu akaiba leite mahaki mathaudi miyam gi damak thabak tawbani mahakna mahaki disqualification asi lisingani taramapan comment amat natraga BJP na mangonda project tawriba OBC gi su nate thawong asi mahakna adani da question tawba hawrapadagi ni haiki mayamna chanbiduna mahakwo disqualify tawbagi maram asini haiba mahakna hai mahakna adani maramda makata na wa hairakani haina Prime Minister Narendra Modi na kibadagi mahakwo disqualify tawkibani mahakna mamit makna urabani haiki Rahul Gandhi na paumi singda hai Prime Minister Narendra Modi amadi adani ga lainariba mari asi fongna thoraklagani maram asina opposition gi asoibasu yenkigani haiki ngasigi pawgi mifam adu loraba matungda Manipur Pradesh Youth Congress ki thomi singna Congress Bhavan dagi Governor Bhavan forward rally chetkre rally aduda Manipur Police na thingnaba hotnabada maikei anigi marakta naba thoki ngasigi rally adu buluchingkhiba MPYC gi President and Popila na phongdokhibada Sri Rahul Gandhi buki Congress Party buki have said ngarang thoki ba thodok numit khara sida tha khara sida sahi khara sida thoki ba thodok sina mayek sing ta adani gi mayok to wafam khara thambu bai damak adani gi mayok ta JPC thamgadabani haina kholau lauru bai damak parliament ta press media da bharat ki kachin koya da India ki wang mata adani ki mayok ta masi thijin gadabani akoi thijin da ba yade haina lauru bai damak ta asigum ba yamna tamthiba asigum ba yamna phattaba Manipur lenga ki tongan baloisang singgi thabak laukraba matung hauzik haidoktana pending leiriba thabak sing athuba matamda haidoklagani haina Chief Minister N Biren Singh na thajaba pikre ngasi Imphal da pangthokiba thawram amada saruk yaba lakiba Chief Minister N Biren da paumi Singh na hangkiba wahang amagi paukhom piraduna mahakna haiki BJP gi lenga asi hek lakbadagi tongan balenga ki oiba thabak lobada matam de scandal amata thokpa leitri thabak haidoknaba hotnabada matam lauriba asi tawramliba thabak aduda aroiba leibra asoiba leibra lei haibadu kupna yengsinbani asoiba aranba thoktana basu lengakna thamoi sengna hotnari hauji haidoktana pending leiriba thabak sing maram chaba oiramlabadi athuba matamda haidoklagani aduga maram chadana thabak loramba leirabadi madu kakthatkani adum oinamak thabak Thakiba Singhi S bar ohaloi makhoida hena khudung chaba pigani chayetnaba legadaba thabak thoklamdai dadi haibagi matagum katu karan tawsilamba singdi amuk kakthatlaga anoba process tawgani haiki yengo isona sanbidana koi scandal na bok thokri MPSC gi exam oiro doctor gi oiro waja gi oiro MR IRB gi oiro atopa Assam da oiro Rajasthan da oiro amada Arunachal da oiro thoise scandals had niyom zum kitang soiba yada ba aduna khoi kitang care lobuni controversy oidana ba tawrami ba posting niyom sumna tawbra tawdabra procedure lapses labor leitabra karmain tawi ke dawi habdu gi yeng mada matam khar lobuni maram saba ga yam tuna haido kani maram sa da ba ke de khoi kakhlak pu yai maram saram da ba leiraga de khoi kakhlak ri tor pu yai aduga ri toru taraga so hanagi thagi ba mission de khoi es bar wo heloi moi dum priority pi gani aduga maram saba singdi scandalous oiroidaba sing adugumba de khoi tuna haidorani aduga scandalous oigadaba process da khara akoi tom dai ngaina katokan tawselamba yaurumagadi akoi madumadi delete tawgani akoi ka ga no tawgani
ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯂꯥꯜꯍꯧꯂꯨꯞ PDF ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯇ꯭ꯔꯤ ꯉꯁꯤꯁꯨ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒ ꯇꯥꯏꯅꯔꯤꯕ BP-81 ꯒꯤ ꯃꯅꯥꯛ ꯅꯛꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝ ꯊꯪꯕꯒꯤ ꯃꯥꯏꯀꯩꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯁꯨꯔꯤꯕ BRTF ꯒꯤ ꯁꯤꯟꯃꯤꯁꯤꯡ ꯉꯔꯥꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯤꯕꯗꯒꯤ ꯃꯣꯔꯦꯗ ꯂꯥꯟꯖꯦꯟꯅꯔꯛꯂꯦ ꯍꯥꯏꯔꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯧꯖꯤꯛ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯀꯤ ꯀꯥꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯠ ꯄꯨꯡ 6ꯇꯒꯤ 8:30 ꯐꯥꯎꯕ ꯇꯦꯛꯅꯣꯄꯣꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯔꯦ ꯁꯕ ꯗꯤꯚꯤꯖꯟ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ BP-81 ꯒꯤ ꯃꯅꯥꯛ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝ ꯊꯪꯕꯗ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯇꯥꯜꯂꯤꯕ PDF ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯩꯕ ꯀꯦꯝꯞ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯒ ꯄꯨꯡ 1.5 ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯈꯣꯟꯖꯥꯁꯤꯡꯅ ꯇꯥꯕ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ PDF ꯀꯦꯝꯞ ꯃꯩ ꯆꯥꯛꯂꯛꯄꯒꯤ ꯃꯩꯈꯨ ꯆꯥꯎꯅ ꯀꯥꯔꯛꯄꯁꯨ ꯎꯈꯤ ꯍꯥꯏꯔꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄ ꯑꯣꯏꯕꯅ ꯃꯩꯈꯨ ꯀꯥꯔꯛꯄ ꯌꯦꯡꯗꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤ ꯑꯃꯁꯨꯡ PDF ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯤ Chief Minister Nongthomban Biren Singhna ngasi All Manipur Working Journalists Union AMJUNA sinba Nepal da chatkadaba press conducted tour ama Major Khul da leba Manipur Press Club tagi lamthakri Press conducted tour asi lamthabagi thorom CM Biren hai Manipur gi media person Singhna Nepal chatkadoriba tour asi Manipur represent tawduna chatkadoribani Tour asida yauriba media person Singhna mathau makni khanduna Nepal gi mari leinaba government gi official natraga media fraternity sing unaduna anoba chakhat khongthangni amasung lambi thonggi matangda share tongnaba appeal tawkhibaga loinana khongzat adu tek takaidana panthong yaururaba matung state asida amuk halaktuna Nepal gi oiba I paw sing lamdam asida sandoknaba honagadabani haiki lamthabagi thorom aduda state asigi medical minister Dr. Sapam Ranjan Sarukyaki AMJUNA sinba Nepal gi press conducted tour asi AMJU gi president Wangkhemcha Samjaina Luchingduna Manipur da fongliba pauche sing amadi electronic media paumi singsu Sarukyaki All Manipur Working Journalists Union gi tour hai batare pura international tour ni nakpala pai wari to Nepal da second hai basi yamna koi nungai ba sumaina koi gi exposure khara koi gi journalisting atta ta koi na mani cover ka sapiru ba mari experience interaction ji Nepal sa ka to Nepal gi lai ba journalist mayam tawdana lai ba country to gi moi gi lai ba Sentong gi pibam administration gi lai ba system adu mayam du unadana wari gotai sana ta gudori bese koi government side gi ayo do isa gi side gi habitare mayam da ya pe paugel bijari soingam dana mayam ada phajana nungai na ingna leiraga leibadana da nungai na soingam dana halako yo aidana Plastic sing recycle tawduna nauna amuk hana sizinanaba amadi Manipur asi plastic free oiba state ama oinabagi pandamda ngasi Chief Minister Nongthomban Birena mahaki secretariat ta plastic drop box sing yanthokre hairi Plastic drop box sing yanthokpagi thauramda Chief Minister and Birena hai hauji state asigi iram nala amasung turel khongnong singda mapai tawduna leiriba plastic bottle dagi hauraga plastic ki potlam sing asi khara makai thingba ngambagi pandamda ngasi plastic drop box sing yanthokpani CM na prajamiyam da appeal tawraduna hai aikhoida hairiba makai plastic bottle ahangba amadi plastic ki sizinaba yadraba potlam sing asi mafam chana thamduna recycle tawba yaba maongda thamduna iram nala amadi turel singda thadaroidabani haiki ngasi yathokiba drop box sing adu UNACO Babida group amasu
BPCL Distributor Association na donate tawrkhibani hairi Imphal West ki Police Commando gi OCP achobana luchingba team amana gari huran mada chenaba miyoi ama Lilong area dagi ngasi ayuk pung 8 rom taba matamda fakre aduga mahakna huralamba gari recover tawkre hairi Police ki pauna hai by Imphal West CDO team asina ngasi ayuk pung 8 rom tabada Lilong usoi pokpi Thararo Chingol dagi MD Abdul Wahid Chahi Kuntaret Apokpa MD Abdul Manal Hairiba Nupa Asi Thauba District Police ki control room dagi ayaba lauraba matung mayum dagi fare hairi Police na faraba MD Abdul Wahid Asi haukiba Mars ki tang kunnithoi da Khumal Lampak Main Stadium da Hero Tri Nation International Football Tournament listing ani kun humdoi satharingai manungda Main Stadium mamangda khamduna thamba KTM 250 motorcycle amba huran bada chenaba misakni aduga mahangna huran khiba gari KTM 250 motorcycle asi Lilong Kalai khonggi jaga amadagi registration number yauduna fagatpa ngamkre hairi Police na Abdul Wahid ta ahan ba oina wahang pahong chathaba matamda hariba KTM 250 motorcycle asi huran bada Lilong awang lekai MD Azad Khan Kunmangan amasung Lilong Haureibi Makha Lekai MD Muzid Khan Chahi Kuntaret Singh asi Chennai hairi Police MD Azad Khan amasung MD Muzid Khan fana bakanna hotnari hairi Huran kiba gari ga konana faraba Abdul Wahid Makha taba legal action lakhatnabagi damal Imphal PS da sinakre hairi Haukiba nong manini asida chingdalan mai chakpagi chang hantharuraba tungda Thawal Forest Division gi Kakching Range ki manung chanba tekcham maningda leiba Sanji Chingda ngarang numidang khanghaudana lan mai chakre Forest staff singna fire service police amadi miyamga loinana matam chana kalhaubadagi miyamna kahena amang atadi thokidre hairi Mai adu ngarang nungthil pung 3:13 rom tabadagi chaklakpani miyamna unarakpadagi mathang pau pinaduna Thawal Forest Range amadi Kakching Range ki staff sing sangsinduna mafam adugi miyam amadi lamjigba club ki member singa loinana mai adu kanna bohotnaki tungda Kakching Fire Service ki team amadi Khongjom Police Station ki team sing laktuna mai adu numidang pung 12 rom tabada kanbangam ki hairi nakan amarom da mai adu matau karamna chaklakpano kadomdagi haurakpa mai no haiba thidokpaga loinana Kakching Range amadi Thawal Range ki staff sing na ngasi ayuk chingnaba mafam sing changduna thigatpa hokre hairi Kakching Municipal Council amasung Kakching gi AC gi manungda tielaba chahi khara asida semgat sagatpagi thabak kaya paikhatlagliba asi Kakching gi miyamu Manipur lengak asibu Luchingbiri ba CM and Viren amasung Minister Singna nungsibibadagi semgat sagatpa ngamlibani Mathaki wafam asi District Social Welfare Office Kakching na sinduna Manipur All Age Pension Card amadi Chief Minister Widow Pension Scheme Card singyan thokpagi thauramda athoiba mithung oina saruk yaraduna MLA Rameswar na phongdokhibani MLA Rameswar na makha taraduna hai Kakching District Hospital Sanana ba CM Biren amasung Health Minister Dr. Sapam Ranjanda haijarubadagi project thabiduna lupa crore yankai humdoi dasmik manga crore sanction tawbirakli mahangna MLA oiriba handaki term asida sabalo shinduna mathau tawhanana ba hotnaba yaba kaya mahaki makai dagi su hotnari Kakching Municipal Council ge manungda thaknaba ising fangdaba mafam kaya leiramba adu Ministry of Urban Development ki makhada amurak anirak ki makhada lupa crore kunmapan lakh yankai gi scheme ama sanction tawrakli ising ningthina fangdana leiriba Kakching Wairi amasung Kakching Irammapalda overhead tank amamam saduna amadi hana Kakching water supply gi leiriba reservoir sing semdok sadoktuna chauthok handuna insing ningthina phanghanana ba hotnari masida sunatana matam sangna sembiramdraba Kakching AC gi manungda leibiramba lambi thong singsu sembagi thabak mapung fana haure mahaki handaki tam asidadi awat apa amata lehendana ba hotnaramgani semgat sagatpagi thabakta Kakching gi miyambu nuksibiduna yabirakliba Manipur lenga ki CM amasung Minister Singbusu mahaki maikaidagi Kakching gi miyamgi mahut sinduna
थागतपसु फोंदोखी MLA Rameswar na hai MLA haiba asidi miyamgi mihutni kanagumba kharana akhuba miyengda mangonda vote pikide mahaki minate haina ahal oiraba amadi lukhrabi oraba singda fangfam thoklaba pension fanghanbidaba thambiraba asi ikai ningai ni mahakna MLA oiriba makhaida fangfam thoklaba mipum khudimakna pension fanghanba mahaki maikaida kishu hotnaba yaba hotnaramgani fongdokhi Manipuri Chief Minister Manipuri Manipuri Mami support amadi Mami guidance mayam malam pada hana mama mustahil dapat tu mayam tu tahu Manipuri concerned minister singna masa-masa di department di harusnya audio hai pada makoya aidu kacing dia dari perasaan musik dari kurapani masih di BJP नगर NPP वहाँ लेते Imphal West District Police na lokhalakpa khongthang gi saruk ama oina Enfield motorcycle singda semdoklaba silencer sing pansinduna ahoba makol sing thoanba Enfield motorcycle sing fagatuna silencer sing loktho hanbadagi khongthang lep tana chathari Imphal West District Police ki SP Dr. Sarangthem Ibom Chagi mityeng makhada District Police na ngarang numidang su tonga-tongan mafam singdagi semdoklaba silencer sing panba Enfield motorcycle kaya fagat kri ngarang numidang fawbada punna Enfield motorcycle kontranipan fagat kibaga loinana semdoklaba silencer sing lokthok hankri loinana gari masa-masagi palakhiba silencer sing panduna miyamda ikaiba pidanaba amadi noise pollution thokhanduna environment ta akaiba pihandanaba pautak supi khre hairi Manipur lengang na changsiliba war on drugs ki khongjang gi saruk ama oina jingi mafam singda naronda tharamba popi pambi sing yang thattuna manghan balep tana chathari khongthang asigi saruk ama oina Chandel district ki manung chanba Thingbaijau Hill Range ki lam ekar ni futareta pak sanna tharamba popi pambi sing ngarang yang thattuna manghan khre hairi Chandel gi Laikunda Leiba ni Pansuba MR District Police amadi Taramanga Suba Assam Rifles ki apun bakang buna sa thakiba drive aduda Thingbaijau Hill Range ki akoiba mafam sing Devakat Setpui Thingbaijau amadi Hengjam gi mafam sing da popi thaba sing na saduna thamlamba lautang sang yankai ni panyaw na mafam aduda thamlamba popi pambi thaba sizinaba potlam sing mai thadoktuna manghan khre Drive adu mapung fada sa thakiba adugi damag team adu busu Manipur gi Chief Minister and Biren gi maikaidagi thagat pasu fongdokre Manipur lengak na lamdam asigi reserve amadi protected forest area sing mapung fada masak khangdok pagaloidana ningthina ngak senduna thamnaba mari leinaba loisangi official sing the Chief Minister and Biren na akanba pautak pikre hairi pau asina hai ngarang numidang Chief Minister and Birena tonga-tongan baloy sang singgi makok thongba official sing mahaki office ta kauduna hiram masigi matang da khupna wa tanaki wa tanaba aduda hojik lamdam asigi ching amadi tamgi mafam sing da leiriba forest amadi revenue gi leiriba isu sing asi mapung fana khangdokna ba amadi ngak senduna thamna ba CM na pautak pikhibani hairi Tiba khangdana leirakiba nupi ama yauna mioi ahum Myanmar ga tainaba jungle amadagi asiba hakchang oina fangba ngamkhre haukiba sagol sel numita asiba hakchang oina fangkraba imung amagi mioi ahum adu Mizoramgi Sihia district ki Ainak village dagini makoi ahum tha asigi taramapanda tiba khangdana leirakibani Thaudok asigi matangda Mizoram police na fongdokhibagi matung inna laikhidraba mioi sing adu hana lal hoba Luf amaga mari lainana mioi sing ni lalho luf aduna khutlai lainana ba sinakiba selfam mapung fana hanjilakta badigi maralda mioi ahum adubu hatlamba oiba yai mioi ahum adu sidura leiramba matamda masagi asiba haksang saruk ayamba maina chakhibagi dakpam sing lairami mihat adubu
ꯆꯠꯊꯔꯤꯕꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯔꯤ ꯍꯌꯦꯡ ꯑꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯤꯄꯥꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤꯒꯤ 94 ꯁꯨꯕ ꯔꯦꯗ ꯑꯥꯔꯃꯤ ꯑꯞꯔꯥꯏꯖꯤꯡ ꯗꯦ ꯊꯧꯔꯝꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯏꯟꯇꯔꯟ ꯀꯥꯎꯟꯁꯤꯜ ꯔꯦꯗ ꯑꯥꯔꯃꯤ ꯄ꯭ꯔꯤꯄꯥꯛ ꯑꯍꯩꯕ ꯑꯉꯣꯝꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ ꯂꯨꯞ ꯑꯁꯤꯅ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯣꯏ ꯃꯄꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯂꯣꯏ ꯂꯝ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯏꯔꯝꯗꯝꯒꯤ ꯏꯔꯩꯄꯥꯛꯆꯥ ꯄꯨꯝꯅꯃꯛꯇ ꯌꯥꯋꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯀꯪꯂꯩꯄꯥꯛ ꯑꯃꯒꯤ ꯋꯤꯁꯤ ꯂꯝꯗꯝꯗ ꯅꯤꯡꯇꯝ ꯌꯥꯋꯜ ꯇꯧꯃꯤꯟꯅꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯅꯤꯡꯇꯝ ꯌꯥꯋꯜ ꯂꯨꯞꯁꯤꯡꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯄꯨꯝꯅꯃꯛꯇꯁꯨ ꯅꯤꯡꯇꯝ ꯌꯥꯋꯜꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯁꯤꯒꯨꯝꯕ ꯀꯪꯂꯩꯄꯥꯛꯀꯤ ꯌꯥꯋꯜ ꯏꯍꯧꯒꯤ ꯄꯨꯋꯥꯔꯤꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔꯁꯨ ꯊꯝꯂꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯆꯍꯤ 2,000 ꯍꯦꯟꯕꯒꯤ ꯅꯤꯡꯇꯝꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯛꯂꯕ ꯑꯦꯁꯤꯌꯟ ꯁꯣꯚꯔꯦꯟ ꯁ꯭ꯇꯦꯠ ꯀꯪꯂꯩꯄꯥꯛꯄꯨ ꯂꯝ ꯀꯔꯥꯝꯕ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯏꯟꯗꯤꯌꯥꯅ ꯅꯝꯗꯨꯅ ꯏꯟꯗꯤꯌꯥ ꯌꯨꯅꯤꯌꯟꯗ ꯇꯤꯟꯁꯤꯟꯈꯤꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯨꯞꯅꯝ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯏꯔꯝꯗꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯕꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯄ꯭ꯔꯤꯄꯥꯛꯅ ꯋꯥꯈꯜ ꯄꯥꯟꯗꯝ ꯃꯥꯟꯅꯅ ꯋꯤꯁꯤ ꯂꯝꯗꯝꯒꯤ ꯌꯥꯋꯜ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯏꯔꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯅꯅꯕꯒꯤ ꯅꯤꯡꯇꯝ ꯌꯥꯋꯜ ꯂꯥꯟꯊꯦꯡ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯑꯁꯤꯒꯨꯝꯕ ꯏꯔꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯅꯕꯒꯤ ꯂꯥꯟꯊꯦꯡ ꯑꯁꯤꯗ ꯄ꯭ꯔꯤꯄꯥꯛꯀꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤ ꯅ ꯂꯨꯞ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯀꯪꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥ ꯄꯨꯗꯨꯅ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯏꯔꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯄꯟꯊꯨꯡꯗꯨ ꯌꯧꯅꯕ ꯍꯟꯕ ꯂꯩꯇꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯩ ꯑꯃꯁꯨꯡ 94 ꯁꯨꯕ ꯔꯦꯗ ꯑꯥꯔꯃꯤ ꯑꯞꯔꯥꯏꯖꯤꯡ ꯗꯦ ꯊꯧꯔꯝ ꯂꯥꯛꯄꯁꯤꯗ ꯔꯦꯗ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯥꯏꯔꯛꯂꯤ Kabui Union Manipurgi 6 Suva Foundation Day ngasi Major Khulda pangthokre ngasi gi thorom aduda hanag Union Minister of State for Home Affairs Professor Maijing Lon Kamson thorom mapu kangmai gangmu mai kabui sangpuna faumai sapamcha jadumanina akhanaba mithunglen amadi Dr. K Hira kabuina thorom mapu oina saru yakhi thorom mapu oikiba Professor Maijing Lon Kamsong na hai Kabui Union Manipur kumna furup asigi mang khragadaba nat amasung culture bu kanjanabagi dabang thodang lorokpa chahi taruk farakle kabui asi anoba amanate furup asigi manungda jelangrong puimai jemai rongmai haibana chingba pumna maksida kabui haibasi chu khwaidagi liraba furupni kabui haibasi lising amaga chamapan kunthra marida kabui samiti haina leirami kona thangda jelangrong union onthokre adubu kanglup kharana kabui haiba ming asi nungsiduna mangkhragadaba culture asigidama ikui kuidana union asi linkhatkibani haina fongdokhi pawi marathana tema break amatang nominasi Admission open. Singzamai Supermarket Labor Smart Tutorial Center da Bosem, Kosem Amadi CVSC gi Class 9 to 12 fawagi Arts Samadi Science Stream gi oina Foundation Course tamnabagi khudong jaba pizari loidena Medical Engineering Amadi NDA gi course tamnabagi khudong jaba su pizari mafam asida experience lereba oja singna takpi tambigani arapada leiba mahairoi singidamak hostel amadi van service gi khudong jaba su pizari lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Break matung da mayam taram na okchari hoji paw makha bizari Tamenglong district ki Toksem subdivision gi manung chanba New Lampa village da leiba Holy Angels Academy School gi hostel warden na fubada chahi nauriba satra ama yamna thina sokle hairi
hostelgi warden fubada soklaba satra adugi maming Iram Taramari apokpa Iram Moita Toksel sub division gi Niamning village tagini hari thaudo asi haukiba Mars kun humdoi school asigi hostelgi warden Dailung Khuldagi Tolingang na satra asina mangonda thawai usite discipline yaudi haiduna chaina tamthina fukibadagi makhong amasung ningjonda chaigi dakfam yamna taki hairi thawong asi khunja sing kanna yaningdaba phongdoktuna hai satra asi marabudi leramba yai adubu India gi lonadi school kariba angang singda dakfam laina fuba yade Right to Education Act lising ani mapan gi section Taratare matung ina school kariba chahi tarani pan sudriba angang singda punishment piba yade hairi aduga amaromda satra asigi apokpa mapa Iram Moita asi lairik haitaba maram thaudok asi kanada complaint tawgadaba haibadu khangdabanina thaudok asigi matangda tumina laisin badagi khunja singna kona khangnakpani hairi Asamgi Kasar District ki manung chana leiba Lamagram gi Bamon Mantopta pangthokpa achamba thorom amada Guru Pung Yeiba Khumukcham Kamini Babu Singh Memorial Award ngasi Guru Pung Yeiba Khumukcham Kamini Babu Singh Memorial Trust na Kasar District ki Bam Manuk Khun gi Pung Yeiba Oja Kongkham Nilamani Singh da khusinakri ngasi gi award khusinabagi thorom aduda Assam University gi Head of Manipuri Department Professor Dr. Aisnoni Kumar Assam ki Additional Chief Engineer R.K. Gopasana Amadi Guru Pung Yeiba Khumukcham Kamini Babu Singh Memorial Trust ki Chairman Khumukcham Kanta Bihari Singh na Chief Guest Special Guest Amadi President Oina Daista Funky Tharongi Makha Tarakpada Oina Laikhidraba Guru Khumukcham Kamini Babu Singh ki photo da Laikat Pagaloinana Mahaki Khuvamda Hekat Laikat Sutamki Tharam asiga mari leinana Assam University ki Head of Manipuri Department Professor Dr. Aisnoni Kumar na phongdokhibada ngasi Kasar gi Lamagram hariba khun asida matam amagi saknairaba Oja Guru Pung Yeiba ama oiramba Khumukcham Kamini Babu Singh bu ningsingba oina mioi mangana saba Guru Pung Yeiba Khumukcham Kamini Babu Singh Memorial Trust asina award asi Guru Khumukcham Kamini Singh gi asengba Sevak Singh gi manungdagi Guru Pung Yeiba Khumukcham Kamini Babu Singh Memorial Award asi Pung Yeiba Oja Kongkham Nilamani Singh da khusinabani award asi hojiki matamda Laizariba Sankritan Amadi Pung Yeiba Singh asida anoba ihau ama sagatpaga loinana Manipuri culture asibu yamna fazaba maongda yokhatnabagi pandamda award asi pizabani haina mahakna phongdokhi Manipuri khoigi akoi pokpadaina sibaugi manusida koina tawuriba tawjariba thabak thoram palamukta akoigi anaba jadraba akoigi thoramamnina adu tung koina lehonabagi hariba lamsida leibiriba agi macha mara sing sibok singdu hena pung thawgatchabagi pandamamga loinana koigi nar sankirtan gi hariba potsi mitai khonai sida tungna tung koina magi thawak thoram singda ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟꯗ ꯂꯣꯏꯅꯅ ꯇꯧꯕ ꯉꯝꯖꯅꯕꯒꯤ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ Saruk Yakibai Additional Chief Engineer R.K. Gopasana na phongdorakpada ngasi asi aikoina chahi nifuni thoiromgi mamangda taibang thadokraba Khumukcham Kamini Babu Singh gi laikhidraba numit asida Guru Pung Yeiba Khumukcham Kamini Babu Singh Memorial Trust na Ojagi Satra Singh dagi ama khangatuna ahanba oina Pung Yeiba Oja Kongkham Nilamani Singh da award asi khusinabani haina mahakna haiki Manung kun hariba pungangdugi Kongkham Sri Nilamani Singha si Oja sigi asan ba sebok ni Oja sida mana si ekoina hari sankritan loinana asi ekoina khudol tamjei trasa sina aduga hoji gasina Oja sina leikhidabagi ishor khuyar tan khibagi amasung Oja sigi poloifam magi lamda mafam asida ekoina magi atmada hailei khradang kacha bagal loinana मागी आत्मा शांति की दमकता ब्राह्मण वैष्णव सिंह लोइनना अखोना थौरम मसी मंदिर दगी लागा मागी पोलेफम मफम मसी दा अखोना सि पांगथुई
State asigi Social Welfare Department na Chief Medical Officer None District ka Kosamnaraga Handicapped People Association None District na Nama Soiraba Singi Assessment Camp ama None District Headquarter da pangtoktuna UDID project ki makada Unique Disability Identity Card sing Nama Soiraba Sing da yentokre Assessment Camp aduda Jenims Poropat ki Doctor amasung Technician Sing Maru Oina Dr. T. Hemsan Singh Associate Professor Psychiatry Dr. Y. Tomba Singh Assistant Professor ENT, Dr. Kamson Anthony, Assistant Professor Ophthalmology, Dr. L. Devras, Clinical Psychology Psychiatry, Dr. R.K. Siddharth, Senior Resident Orthopedics, Mr. Salim Khils, Ophthalmic Assistant, Anil Kumar Maite, Audiometrist ENT, Amadi None PHC gi Doctor Amasung Nursing Susaryaki. Assessment Camp aduda punna None District ki nama soiraba mioi chama yangkai mangana saryaduna screening testing tauki hairi. Manipur da Home Guard Organization lerak patrahi yangkai mapan suraba masagi ek amadi rules leba tonga ba rank ki thak leba oirabasu ngasi fawat niyom chumna maram chana chatna daba amadi Home Guard personnel singi marakta yenaba law court ta chattuna charang naba thokhanduna Mari Lenaba Department da Kok Sahan ba asi thoktana ba haidna Home Guard ki thabaksu puriba Honorable Chief Minister da Manipur Home Guard Employees Welfare Association na haijabadagi mityeng sangbiduna Commandant General Home Guard kam DGP Manipur na order ama thoktuna mioi ahumna member oiba committee ama semduna numit kuntrani gi manungda DGP da report pikhalang na ba khanghalakli haina Manipur Home Guard Employees Welfare Association ki President Y. Mangi Singh na haikre. Wafam asinga siluang sambam da leba association ki office da pangthokiba paugi bifam amada haikibani mahang na makata na hai Home Department ki Joint Secretary nasu ADGP Home Guard ta Cherol Thaduna Home Guard personnel singi seniority list sembaga loinana athuba matam da loishin bina batakpirak le haiki. Manipur ki tongan ba isu kaya da miyam ki damak darkar oiba khudimak solve taunaba hotnabiri ba Chief Minister Sri N. Biren Amadi Commandant General Home Guard kam DGP Manipur loinana subordinate officers sing na lobiri ba thaudang sing busu Home Guard personnel sing gi mahot sillaga thagat pafungdorakli Lady Home Guard Sigi Welfare with the Association की President मोइना award को Home Guard मसिंग चिदी happy you मतंग जाना ना हाई बदी लई अदुगुम्बा अमोर पर थावक जरी कोई हाई बलेते मरमदुना अकोई मसिगुम्बा वा खोंबम मसिजु कनागुमना थांग बा हाई बे यावर मगदी हंदो हनिंगी अदुगुमदु Chief Minister की अपा ममोंग द सोमना लेबाक सासन तौरैबा मी अमगी मतेंग जे कोई पुनमना पामसी अदुगु लोइना अकोई Association na cheli ba thabak thorong khudimungta apian pen da leram ba yai lanai gi oi ba nungai ta ba kaya marum leram ba yai kana kani madu maram zadana ngangna bagi mahota khana bagi mahota forum ma da khana ba yana ba haidana lagli ba April gi tang 13 nomaijing nimi gi pung 12 ta ba matamda Gandhi Memorial Honda special general body meeting ama pangthokani Iputa uchingu ma pangalba thaugaluf moro inkolna manglam chattegi hauna chatna duna laklaba sajibu thagi thangnaba nomaijing ahumda chingu pangalba laifam asibu thongni bagi thorom hayeng Mars ki tang 13 nomaijing numitagi hauragani thongni bagi thorom haudringai mangoinana ngasi numidang maitegi oiba pung isei wari libana chingba kaya utkani asiguma thorom asibu miyamna saru yabiu loinana laifam asigi akoibada mayai kaba chinjak yu ganja khaini hidak managi potlam sing season bada athing mathamgani aroi bada leibak miyamna lengbi raktuna matik mayai leiraba ishwar asibo thongni binaba iputa uchingu pangalba thawgallof ki publicity secretary hijam chicharanjan gi maikai dagi miyamda khangalakli Kangmong Sangit Kala Mandal na sinduna Holy Festival sing ani kun humdoi gi thorong ngasi Kangmong Maisnam Laikai da leiba mandal asigi sanglenda pangthokre Thorom aduda Health Minister Dr. Sapam Ranjan Singh na athoiba mikthung oiduna Sangit Natak Academy Awardee Saugrak Pam Hemantana Thorom Mapu Amadi Sarungbam Biren Director Manipuri Theatre Academy na akhanaba mikthung oina saryaki Thoronga mari leinana Wangang loi sing na haikibada dharma bungak na chatliba miduna hingsa yauroi
Bhakti da ikai khumnaba utuna chatpana lekai ama lamdam ama ingtappa mara chatpa oigani maihaurodagi leiraklaba holi gi kumai asi ngaktuna thambagi tangai fadaba leiri ahal laman singna khunai asiga naksinaba maongda thambiramniba chatna loncha sing kai handana thamlaba matamda ekhoi gi aseng basakta mangloi haibada haiman bathokloi ipai pu singna semlamba matama gi culture gi masak sing ekhoina Jackson nangak senduna tungkoina naidana lehaunana ba hotnamina si haiki Tharamgi manung chana nupi balagi holi isai sing phangnaki Awareness program on rabies haiba thauram ama ngasi Jam Public School Paurabi da pangthokre Paurabi amadi naknabada leiba leikai da hui ngawba huina mi chikpagi thaudok toina tholakpadagi tangai fadana maikai adongi miyamda wakhan tahanana ba awareness program adu pangthokhibani Jam Public School Paurabi da pangthokpa thauram aduda Waiton Wairi Manis Yai School Sombung Paurabi Huidrom amadi nungoina chingbagi satra mahiroi amadi khunja singna saryaki Tharam aduga mari leinana Jam Public School Paurabi gi Principal Wahengbam Janman Joy Meitei na haiki lamda masida paksan na hui ngawba mi chikpa hui ngawri haina hatok piba thengnare masina maram oiraga lamdam asidagi yumda loiba hui mangkhigadra haibagi chingnaba leire haina haiki Veterinary Officer Infal is Dr. Lakshmi na haiki rabies vaccination asi free ni vaccination na khwaidagi safe oiba rabies nadanabagi lambini Miyamna rabies nare haiduna hui hatok pigano haina appeal tokhi Hawkiba Mars ki tarik taramapan lamta ki kuntare ni panba nomaizing numita Cherakot amasung Charikon ki secretary oina thawai pubirambi Hauzikna Mari Suba Khwairambam Ima Kaithelgi advisory oibirambi Kaithel asigisu achoba thodang kaya ama lawirambi ikai khumnabada matik charbi ming oina panjarabada Ima Nongthombam Ibem Haldebi Langjing asoba awang leikai da lebi asina leikidabada Mari Suba Khwairambam Ima Kaithel lufda minute ani 2 minute leptuna leikidrabagi thawaina lairam lenda ingna chitna lairuna bagidamak awaba phongdokre Aroibada maru eba pau amka hna pizari Police Station Taramapan na konba jagadagi disturbed area status state government na April amadagi lauthoklagani haina notification thokre BJP di achumba haibana jail changba aranba tawbana award piba lengak ni haina MPCC gi president K Mega Jandrana phongdokre Tongan ba department sing pending DPC result sing athuba matamda haidoklagani haina CMN Birena haikre Manipur ngamkhai tainaba Myanmar romda lan kansilakpadagi border leiba khunja sing lanjenari Matang asida Mami TV Prime Time News loizare miyang tabiraba mayam pumna mapo amka hna khurumzari Touch the pinnacles of success for your children.
Get enrolled to one of the finest schools in Northeast India, UNESCO School. Excellence in education.